Tripartite MOU khuyek pinakre Manipur Milk Producer Cooperative Union Limited asi Government of India ki National Dairy Development Board to transfer taunaba tripartite MOU among asi khuyek pinakre haina Chief Minister N Biren social media da thagat post amana phongdoragli Chief Minister Nongthuman Biren ki post aduna hai Chief Minister ki secretary da khuyek pinaba aduna lamdam asigi dairy cooperative society sing asi kanglon naina recognize tawba ngamalagani masigi mathakta yana cherol ama Manipur Milk Union da hongba kaya puraglagani Khongthang asina Manipur ki dairy industry da anauba lamai ama hangdokpaga loinana sangom puthokpagi chang hengal halagani hainasu Chief Minister na makhata na phongdoragli amadi PDF ke punma khutpu amana tha asigi kunga taretagi hauduna Indo Myanmar gi ngamkhai gi Manipur ga tainaba namli amadi kabo tampa ke koibada leiriba Manipur ge punma lalau ba singa Kuthongna rakhiba du makha chatharak poina ngasi suka bota pakta kadma mawong da kuthongna baleptri Myanmar gi military junta gi maikai de ngarang numidang pung tare lom tarak pada air strike chathakraba matung nakalani makta kuthongna ramba du leb roba matung ngasi nongalamdai nakalani gi marak da kuthongna ba horak paduna ayuki pung mapan hen ba phabu da kuthongna ki hojik phabu da kuthongna ba du da nakalani gi marakta Asok Apan Yaobagi pau phong magamdri ngarang kuthongna ba du da nakalani gi marakta misi mina yauna ki Manipur gi lalolup singi maikai da mioi ani lekhide aduga KNB amadi PDF ke apun makutpu gi maikai da Chaona misi mina nanglamgani haina panari hojik phawba chatharakliba kuthongna basi da KNB amadi PDF ke apun makhutpu maikai da mioi kunthra manga gi mathakta sikhibaga loidana kaya amana sopan nangkre ngarang chathakiba military junta air strike adu da KNB gi lanmi kaya asiana yaukre hojik phawba da chapchaba asiba misingdi khangmangamdri During thogi post agi lakhot charake 2003 dagi catch and starter training tharuba Manipur dagi UTB KLA chi tangkhai 800 cadres Manipur da thorakraba matung tangkhai 800 approx cadre catching state lai hobadu ayamana sikre housing makoi chani muktangai haure makoi yamna ware lokthok piu sirabasu Manipur da oina sijarage senthorokna ba paisa tharo haidana SOS message mama mapa sing da kap lawba society organic fawa haibana chingba tauri mama mapa sing su ngaroga chanari thaningai paisa su laite kanadagi paisa thigani paisa macha su nate Manipur cookie leader CSO sing na su paisa pithok pidre kauthok piu haibasu yadre Manipur dagi cookie leader sing na naha makai khangalaga catching state training tharubani 2023 base ki cadre chani pandi Manipur thorak laga tangkhai ama catching state lai hobani phase 9 na thorakadabani training gi bon sign matung inna thaum Training piraba matung thau mamaga mafam aduda KIA gi service tarongadabani bon sign peret lorba phawba kauthok piraktabadagi KIA gi makhada military junta mathakta lan tawnabada hariba cookie training sing adu sikhibani KIA nasu cookie sing adu khalaga front line da thajinna military junta ga lan tawna hali ayamana sikre chani muktangai haure Manipur gi lan gi training ni haina tharaga Myanmar manung da oina lan sokna hanbaduda makhoi asi Myanmar da KIA gi military junta mathakta lan tawna ba tharak pra haina kaptana laire Marum apang mayam sijilakpa aduna psychological problem laire depression nare hojik phawba Manipur dagi ki leader singna makhoi bu kokthok pi daba si karigino haina mama mapa su kabli Photo asi KNB ngarang military junta gi air strike ta KNB ani sikhiba du da yawba paukhot chilan Elias Lalningo Singh Santur Chanpur dagi ni jiribam da maitai mathakta UTB KNB sing yauna lan takhaibada mahak su yawbani madugi matung hojik Myanmar gi Taijang post amada duty tawbani asi bakchang ani adu Manipur romna puthorakpa yadabadagi mafam aduda adum phumjinkhre